अहानबदा मरोइबा पाउसिंग पिजरी First batch security training closing ceremony की थौरम अमा Homeland Group ने सिंधुना पैलेस कंपाउंड लेबा महाराजा बोध चंद्र कॉलेज की मल्टीपर्पज हॉल दा पांगथोक्रे Manipur Creative School na sinduna 8th Annual Medical Awareness Camp 2024-25 haiba thoram ama Julaland da leba school asiki campus ta pangthokre Scientific and Social Outlook na yumsarol haiba theme da nongma gi oiba workshop ama lining thosana mahi sanglen da pangthokre Amadi crore ahum lomgi oigadaba heroine number 4 security first na fagat pangamkre Kurumjari Mami TV ni sandok chaba Manipuri pau miding tapinam ni besingbo bebita kon thozamna taram nokjari pau sandok na pizari First batch security training closing ceremony की थौरम अमा Homeland Group ने सिंधुना पैलेस कंपाउंड लेबा महाराजा बोध चंद्र की कॉलेज मल्टीपर्पज हॉल दा पांगथोक्रे राज्य सभा की MP लाइनिंग थौलै सेंबा सना जौबा यावना मसक नाइबा मियोय कयाना सरुक याखिबा थौरम अदुदा Homeland Group की ट्रेनर NG बोर्जेंदो ना हाई Sida ahan di oina trainer yang khaini thoigi batch ama loisinduna closing ceremony pangthokpani training asida wangang sangang lamchat sajat thogalon yauna tongan makhal gi hiram singda takpi tambiri masi tanatana hindi amadi english lon su tangai fadana ngang ba heba mathau tai hindi amadi english lon ngang ba heba asina mapalam gi hostel singda molesting amadi tongan ba achoba company singda yamna line thabak toba ngamgani haiba wafam su makata na phongdoke hotel natraga any airport natraga mall da thau to matam da di guest natraga customer la basing che loina check tawidana adugi check taw basing dugi dakar maru se akoi physical oina taw da bita akoi na equipment ki mating loga use taw base masida akoi na baggage scanner ki matang du taksa kare aduga handheld metal detector akoi ki check body check taw na ba aduga door frame metal detector adagi walkie talkie da conversation si kamaina tawni haibana singba mo ki da takpi re ko for example ko language na matam da security di ko language so sine na aduna akoi na alpha black box ali haina sumana tawri basing se mokoi da takpi ba hai tare ko sing basing se si mokoi je sida aina khan bada moi confidence am level si am wange hana lam badi hajik lore ko matam da moi confidence level si am wange ka aina haijage Manipur Creative School na sinduna 8th Annual Medical Awareness Camp 2024-25 haiba thoram ama Julaland Labor School asiki campus to pangthokre Excel Diagnostic na sponsor tawduna chathakiba Medical Awareness Camp aduda mahairoi singi meet ya yauna tongan ba laina makhal kaya layengke Awareness Camp aduga mari lenana Manipur Creative School ki headmistress academic in charge Aramam Sofiana Hai Medical Awareness Camp asi chahi ki calendar program ama pangthokpani masina mahairoi singbu tinjang kaijang dana masa mau fana laihan bada mateng pangi Lairik matik chana hainanaba lairik tamba haibasi hakjang faba tangai fade masegi wakhalonda chahi khudingi oina medical awareness camp ase school asegi campus ta pangthokpani Creative School ki headmistress academic in charge Aram Sofiana pangthokliba medical camp asida khudong chaba lahobna basu phongdoke May ko Saturday nimit asida aikoina Manipur Creative School asina haidi aikoiga last ki year dagi Excel Diagnostics ki team ga aikoigi partners oina dum leizabani adubu ngasi atawriba medical awareness camp asi
ꯑꯩꯈꯣꯏꯒꯤ ꯁ꯭ꯀꯨꯜꯁꯦ ꯍꯦꯛ ꯂꯤꯡꯈꯠꯂꯛꯄ ꯍꯧꯔꯛꯄꯗꯒꯤꯅ ꯑꯗꯨꯝ ꯑꯦꯚ꯭ꯔꯤ ꯏꯌꯔꯒꯤ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯁ꯭ꯀꯨꯜꯒꯤ ꯏꯌꯔ ꯄ꯭ꯂꯥꯅꯔꯗ ꯑꯦꯀꯥꯗꯃꯤꯛꯀꯤ ꯑꯣꯏꯅ ꯑꯗꯨꯝ ꯌꯥꯎꯖꯔꯒ ꯑꯗꯨꯝ ꯂꯩꯔꯕ 8 ꯁꯨꯕ 9 ꯁꯨꯕ ꯃꯦꯗꯤꯀꯦꯜ ꯀꯦꯝꯅꯤ ꯑꯗꯨꯒ ꯁ꯭ꯀꯨꯜ ꯑꯁꯤꯅ ꯃꯦꯗꯤꯀꯦꯜ ꯀꯦꯝ ꯑꯁꯤ ꯄꯥꯡꯊꯣꯛꯂꯤꯕꯒꯤ ꯃꯔꯝꯗꯤ ꯍꯥꯏꯕꯗꯤ ꯃꯔꯨ ꯑꯣꯏꯅ ꯍꯥꯏꯗꯤ ꯑꯉꯥꯡ ꯑꯃ ꯑꯐꯕ ꯑꯉꯥꯡ ꯑꯃ ꯁꯦꯝꯕ ꯍꯥꯏꯕꯁꯤꯗꯩꯁꯤꯗ ꯑꯉꯥꯡꯒꯤ ꯍꯦꯜꯊꯁꯤ ꯌꯥꯝꯅ ꯃꯔꯨ ꯑꯣꯏ ꯑꯗꯨꯅ ꯃꯔꯨ ꯑꯣꯏꯅ ꯑꯉꯥꯡꯅ ꯉꯁꯥꯏꯒꯤ ꯂꯥꯏꯔꯤꯛꯇ ꯃꯥꯌꯣꯡ ꯆꯪꯉꯛꯅꯕꯒꯤꯗꯃꯛꯇ ꯑꯉꯥꯡꯒꯤ ꯍꯦꯜꯊꯁꯤ ꯃꯇꯤꯛ ꯆꯥꯕ ꯍꯦꯜꯊ ꯑꯃꯗꯤ ꯃꯁꯥ ꯃꯎ ꯑꯐꯕ ꯑꯉꯥꯡ ꯑꯃ ꯑꯣꯏꯅꯕꯒꯤꯗꯃꯛꯇ ꯑꯗꯨꯒꯤ ꯋꯥꯈꯜꯂꯣꯟꯗ ꯁ꯭ꯀꯨꯜꯅ ꯍꯦꯛ ꯂꯤꯡꯈꯠꯂꯛꯄꯁꯤꯗꯒꯤ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯑꯦꯚ꯭ꯔꯤ ꯏꯌꯔꯒꯤ ꯑꯦꯀꯥꯗꯃꯤꯛꯀꯤ ꯑꯣꯏꯕ ꯏꯌꯔ ꯄ꯭ꯂꯥꯅꯔꯗ ꯑꯗꯨꯝ ꯌꯥꯎꯔꯒ ꯑꯗꯨꯝ ꯂꯩꯖꯔꯕ ꯍꯟꯗꯛꯀ 9 ꯁꯨꯕ medical awareness timni keno haijaning iduma Scientific and Social Outlook na yumsarol haiba thimda nomagi oiba workshop ama Laningthau Sanamahi Sangnenda pangthokre Thoram aduda Manipur University ki Culture ki Vice Chancellor Professor Dr. Punam Gunindro Laningthau Sanamahi Temple Board ki Vice President Bijapati Senjam The Institute of Engineers India Manipur State Center ki Chairman Loitongbam Swamikanta amadi Manipur Architect ki President Aribam Joychandrana saruk yaki The Institute of Engineers India Manipur State Center amadi Laningthau Sanamahi Temple Board anina khutsamnaduna sinduna pangthokpa thoram asiga mari lenana Manipur University of Culture gi Vice Chancellor Professor Dr. Punam Gunindro na phongdokkibada ngase pangtholiba thoram asigi pandamde aikhoigi thaina lamdam asitagi chanaraliba yumsarolgi ligdam ngase fawba ngaktuna kaihandana anauba lakliba matamgi ahongba yawal asiga karam haina chusinagani haibagi matangda sinbane chatharakliba asi kaidana bat thamba amadi anauba lakliba asigi tinsin ngakpigani anauba lakliba asiga tinsinnaduna karam haina thamba yagadagi haibagi matangda sinbane haike akoi laindau sanamisi latab yungler moiba Assam da leba maiti ni khangdi Bangladesh da leba maiti ni khangdi adegi di akoi Manipur da leba ni khangdi anywhere leba tam laindau sanami di adum tam ama pan Delhi da leba kamu su dum toba aduna ni masi ramai torga ngasai leiba akoi gi sanai bi su nam su kahindaba aduga anobo hongiba matam gi oriba yawl su ramai torna masi tusin naba ramai torna yagadagi haibadagi madugi akoi compromise am di changidna adi khudam oina haram tam sideja mapalamda akoi jaiga tobose ji khangam da toriba akoi gi jaigi yoliba tasena mudi hindu gi ardi thakan khalga jaiga torga smai to nai ki mari danga aga to haibna adu ma gi jaigi di dum towe asmai to adu towi haibi wanti ko admai to na akoi gi su karam bomong na kamai to ga masi feasible oigadagi haibdo madugi mabur moru oina khanaba aidu hongiba siga matam gi hongibi yawon siga adigi di akoi gi chanai bi su lam su kaidna kamai thongadagi haibdi madugi na mapung oina khanabani Crore ahum romgi oigadaba heroine security force na fagat pangamkre tha asigi kulhumdoida Assam Rifles amadi Assam Police ki apunba security force na Assam ki Kasar district ki manung chanba Hawaii da crore ahum romgi oigadaba heroine gram chamri ga 19 ga konana miyoi ama fare haire heroine number 4 ga konana faraba miyoi adu Kasar district ki Dolai police station da sinaduna makha tawa ain gi thabak tokhat hawkre haire Manipur dagi mahairoi nupi macha ani 6 position amasung 18 position da Meghalaya Board of Secondary na lauba Secondary Living Certificate Examination 2024 gi fal lauthokpada yaurakre 16 position yaurakrabi nupi macha adu Kakching district ki Kakching Ningthau Laikai gi Umarani Naurem mahakna punna mark 995 phangbangamki amasung 80 position laurakrabi nupi macha aduna Kakching Moirang Them Laikai dagi Yengkhom Sonali Devi mahakna examination asida punna mark 993 phangki haire examination asida mai pakrabasu mahairoi singbu Meghalaya Chief Minister Kornat K Sangmana thagat pafongdokre Chahi Humfutra Taret Surabi Manimpok Otpi Mau Ani Amadi Majanu Payai Police na Faduna FIR ama palba matung makha tawa ain gi oibak thabak lokhat kre haire
थौदोक अदुदा विक्टिम ओइरबी अहल अदु इम्फाल ईस्ट डिस्ट्रिक्ट की मनुंग चनबा लुवांग संगमम अवांग लेकाइदगी मसागी चही 63 सुरबी युमलेंबम कुंजरासी मपुरोइबगी मिंग लैखिद्रबा युमलेंबम थोइबा कवे थौदोक अदु ममौं नुपी अदुना मफी चिंथोक्तुना फू चैबगी वीडियो अमा सोशल वेलफेयर डिपार्टमेंट फंगबदगी मखा ताना थिगटलबा मतुंग सोशल वेल डिपार्टमेंट अमदे हाइंगांग पुलिस स्टेशन की नुपी पुलिस ना फारबा मतुंग नुपी अनि दुगी मथक्ता केस अमा लौखटपगा लोइनेना थौदोक अदुगी वीडियो नमदुना येंगदुना लेरिबा मचानुपा अदुगी मथक्ता करमना आइन की ओइबा थबक लौखटपा याबगी हाइबदु मरी लेनबा सिंगा तानरगा सोशल वेलफेयर डिपार्टमेंट की डायरेक्टर nganगोम उतमना मखा ताबा थबक लौखटलगनी हाइना फोंदोक्रे अहल लमनदा ताथी तावई तौबा फत्ते हाइबजे अखोइगी कल्चर नसु यादे आइन नसु यादे इमा इपा मिनौबो लाइने हाइनरिबनी कना कना चेने कना कना मरा लई हाइबदुमा अखोइ लाक्चरनी ngasi थिगतपा हौबदा लौखलिबा ममवनी सी amana akhoi yumlembam pongbi rojina adaga mari mapuroi ba legi draba yumlembam banikanta ani suba locally ba momoksina masisu yumlembam pongbi premi elai saya devi ado magi mapuroi bagi mingna ruhikanta aduna kana kana gumba haloi rabasingna khudong charak taba awana tarakpa taragadi magi SDO da wakat piu नोंपोक माइकई nganabagidama hangtoktuna leriba itham moirang purelda ngasi tengbang luk wangkhaina syntax yauna chana thaknaba polamsing mateng pangkhre Universal Friendship Organization Sajal Academy ne sponsor tawduna hangduna leriba nongpok pana tengo lak paloisangi manung chana leriba itham moirang purelda 3rd May 2023 dagi chathaduna lagliba kuki narco terrorist singna maitrabakta landaraktuna ngamkhaida singna raktuna micham kaya gi punsi pikham nahan ki bagaloinana mayum makai kaya amang ata thokhan bagaloinana tumna chahan khraba thodok tuna masa masagi maramdamda mayum makai lezadaba refugee amagumna tumfam chafam khangdana nongju nungsa kaya mayuk naduna lehalakliba sing amasung pekliba nupi kaya buna lokhabi singda chalhalliba amasung macha oiba kaya bu mama mapa sing minungsi khangdana lapthok pikhiduna mama mapa kaina bagi maichak wana khangdiba sing asina hanagum tangdu leitaba punsida hanjilaktriba fauba nongpok makai ngaknana bagidamak hangduna leriba itham moirang prelda ngasi tengbang luk wangkhaina syntax liter chongagi ani thaknana ba ising chanana ba hawai chanana ba thau kang hidak alu ngari amadi atai polam sing mateng pangbiram bagaloinena pungning wakhal thogat piram babu UFO Central Committee haiboki maikai dege tawbiban khangba utjabaga loinena thagat ba fongdorakli Imphal gi Sagolban Bijoy Govinda Mamang Lekai Dalaiba the Rear Square Career Counseling Sinduna Class 12 Mai Paklaba Matungda Mahairoi Singna Karam Balambida Chatlagadi Tungi Punsida Hena Mai Pakpa Oigadagi Haivasigi Matangda Mahairoi Amasung Makoyi Mapa Mama Singa Unaduna Wakal Taminarava Students Parents Interaction Meet Haiva Thoram Ama Ngasi Thawal College Lambida Leva Fancier Higher Secondary School Gi Multipurpose Hall da Pangthokre Identify your optimum career path haiba pandam da pangthokiba students parents interaction meet aduda identify fashion to identify right career barriers courses and each prospect factors impacting students focus and commitment compare and choose from job university amasung financial support and assistance haiba topic singda Fancier Higher Secondary School ki principal Sarat Chandra Sharma Generation Net Private Limited ki CEO Dr. Thiam General Manipur University of Culture Umang Lai Harawagi Assistant Professor Dr. Manju Elangbam APJ Satya University Gurugram gi Dean Professor Dr. Amit Kumar Gyol Amasung Dilex Education gi Counselor Amadi Proprietor Tony Khetrimayumna Resource Person Sing Oina Wangang ke Students Parents Interaction Meet aduda pangthok pagi matangda The R Square Career Counseling ki Secretary Khwairakpam Rameswar Maitaina Fongdorakhibada Know Your Patients to Know Your Career haiba thim asida pangthokliba thoram asina mahairoi singna tunggi punsida aikhoina tawgadoriba mahai asida job fangba khudong chabadagi natraga charoidaba haiba adu khangjanana ba pangthokpani
ngasimak oiriba Manipur tangdu leitadraba matam asida mahairoi singna mahai tamningnabasu sel thumgi khudong chadaba mayoknaba leiriba asi kokhananaba company singi khusamnaduna chama finance assistant pinanaba amasung university singda haijarubada yabirakpadagi mahairoi singda hena khudong chaba fanghananaba amadi mahairoi singda course khudingmaki tungi kanarakadaba sing nainanaba amadi ngasi program asida saruk yariba mahairoi singda tungi asa sing piba ngamnabagidamak pangthokpani haike ngasigi thoram aduda Manipur gi tongan mafam kayadagi lakhiba mahairoi sing amadi mapa mama sing amadi Fancier Higher Secondary School gi oja sing mahairoi sing su saruk yake Kalmi makhluk course mata maga hai mai market demand mai ba course kuri technology do koiro madi le na to field da koiro hai wa aina in the future da in job profiles ni kamaina demand la ta dage amusu society la oidra hai bu sing ba me amama popong amani aduga hoji lai ba prevailing situation of Manipur na maram ora kanda pesa nang sagi lai tamani ga su ku cha da me amama da 100% financial assistance bi ne na ba dang ko company ta to ba adagi university da na hajiru da yabirakpa na maram ora kanda sa ta su da ne kana ko ba plus apna course kudimaki magi future ki process me am jin na ba adagi kai program sta akile ba ke delegates me am sina ko gi sa ta sin ga hay mai ko gi assassin yam chaw na ti mo do wa ko sa ba du adu ka ko na message na pass ka mo be da mutta si program si ko na pa ko chal Human Resource and Information Technology Center amadi Isaac Thawalna We Care Skill Solution Private Limited ka khusamnaduna Market Banking Career and Personality Enhancement haiba hiramda nongmagi oiba workshop ama ngasi Isaac Thawalna pangthokre Marketing and Banking amadi Banking Career and Skill Enhancement haiba session ani thokna khaidoklaga Hurate ki secretary su oiba Isaac Thawalgi Center Manager Akoizam Biswajina Moderator Oiduna Pangthopa Workshop Aduda Bank of India Thawal Branch ki Senior Manager Khaidem Deepak Financial Literary and Banking haiba hiramda We Care Skin Solution Private Limited ki Managing Director Wangkhairakpum Sri Ramanna ngakpigani Sri Manna Marketing and Branding amasung Career and Skill Enhancement haiba hiram aduda Bank of India Lamdong Branch ki Senior Manager Oinam Thewendrona Financial Literacy and Banking haiba hiramda Resource Person oina wangangke ngasi pangtholiba workshop adugi nungi warol pibada akoizom biswajina haikibada Isaac Thawalna piriba course amadi skill sing asi loisilaba matungda makhoigi skill sing asi karamna kadaida sizinnagadagi haiba adu mahairoi sing asida khanganduna malemgi orakliba competition asida saruk yaba ngamhananaba pandam amaka loinana pangthopa workshop amani haike अखोई लेंपे इबा बैंक मैनेजर सिंह अमसुंग स्किल्स वीके स्किल सॉल्यूशन की एमडी सिंह एमडी अखोई के रिप्रेजेंटेटिव सिंह थागरबो फोंदुकचरी अदुगा अखोई नंगासी आईसेक थवाल की दा लेबा ट्रेनी सिंह सुबोसु मसी की फंक्शन असि मफुं फाना सरुक याबा अमसुंग अखोई की मसी कानबा लौनबगी दमकता मतम चाना लेंगपा यावपा मसी दमकता पुना थागरबो फोंदुकचरी अदुगा अखोई नंगासी पांथोलिबा workshop asigi maru iba pandamdi aikoi na ngasi piriba makoina tamiba course ni si loi matunga masigi sina pham try da kai lege dagi am suma sagi oiba personality kamaina develop taw dagi haiba sei samaru iba pham oiga tawjabdi haiba sima tamte Royal Academy of Science ki mai palakhraba mahiroi sing taramna okre Royal Academy of Science Kongbagi oina kumsi chahige Council of Higher Secondary Education Manipur na lauduna pangthokiba Class 12 ki examination da mai palakhraba mahiroi singbo School Management Committee ki mai kaidege pungning thogatpa oina harau taramna okpagi thoram pangthokre Wangkhai Puja Lampak Community Hall da pangthokiba thoram aduda School asigi Managing Director Mutum Pravi Kumar Singh Chairman Management Committee T Romita Devi amadi Principal and Femin Devina maru oiba miyoi sing oina saruk yake Thoranga mari lenena school asigi MD Mutum Pravin Kumar Singh na haikibada mahairoi singna thawai yauna honabagi mami ngasidi school asigi mingchat purakpa ngamle chahi asigi oina mahairoi chamaga marfu taramapana examination asida saruk yabada chama pass tawduna mahairoi chama
चामगनि फुमापना फर्स्ट डिवीजन दा अमदी माहेरो यांखैना सेकेंड डिवीजन दा माय पागलखिबा असे स्कूल असिगी दमक चाउथोक चनिंगाइने हौजिकी मतम असे कंपटीशन गी थाक वांगलकपना वा मरम ओइरगा मार्क यामना फंगबा खकी मरिक लारिक तंबगी महोत करिगुंबा चंगदनबा अमदी माय पाकवा ngamnanaba isana फंगलिबा मार्क असिगी मथक्ता हेन होनबगी तंगाई फदे हाइबा फोंदोकी हौजिक क्लास 12 तमिबा माहिरु सिंगसु मथंग चहिगी एग्जाम की दमक हेन कन होनदुना सेम साबा मथौताई हाइके ओजा सिंग अमदी पेरेंट्स सिंगना पुना चटमिनदुना माहिरु सिंगी अवात पलहेंदनबा होनमिनसी लोइनना स्कूल नसु माहिरु सिंगी दमक मतम चाना येंगसिली हाइबा वाफम थमके इंस्पायर अवार्डी अमदी लेटर मार्क फंगलखरबा माहिरु सिंगबो अचंबा खुदोल पोट यावना मोमेंटो अमदी केस अवार्ड पीदुना पुनिंग थोगतके लोइना पुंसीदा कावोइदबसे अमसुं अइना कावहनिंदबसे करिनो हायरगदि नखोना हे कॉलेजता तोगान मफमदा तंबा मतमदा क्वाइदगी पुपिन चंदा लारिक तंबदबनि क्वाइदगी लारिक तु मफम पाना हेयो ओइगदबदि नंगी मार्को नंगा हाइकु हायरगदि नंगा फंगम तो पादुलक सोइना फंगदोबनि मसिसु कावगदु मदुनि नतना आई मार्क फंगगा आई पोजीशन फंगगा नतक स्कूल सु आई सादर पोजीशन फंगया पुथोगा मदन चही एग्जाम चलला है वखलो लेयरलगसु मदुगी पाइबी नाफो वखलो नी हैसे आई सुमाइन समझगे सीजन 9 थोपा मना मसिंगी पोथोक्सिंग योक्सिंदुना थमलगा चही चुपा चाबा फंगनबगी पांदमदा एल सीजगी फ्रोजन वेजिटेबल स्टोर ngasi पोरोमपाट सोयबम लेकाय देलेबा एल सीज सुपरमार्केट ता हांगदोख्रे मतम की ओइबा मना मसिंग सिंग योक्सिंदुना फ्रोजन प्रोडक्ट ओइना सेमलबा मतुंगदा अहोंगबा ममलदा मियामदा फंगनबगी दमक एल सीज फ्रोजन वेजिटेबल स्टोर हांगदोकपगी थोरम अदुदा एल सीजगी प्रोपाइटर टीए सुदेना हाइखिबदा मणिपुर सीजनल वेजिटेबल सिंग असी मतम अदुदा ओवर ओइना पुथोकलगा लेबिनबा वाटपना अमांग अता कया थोकहले अमदी मतम हेक लोइखिबगा चागे हाइना थिबदा अमुक चाबा फंगदे असिगुम्बा कया असिगी येंगलगा सीजन दा का हेना पुथोखिबा पोलम सिंग अदो मांग खिद्रिंगैदा कंपनी ना लेसिलगा मधु फ्रोजन फॉर्म दा सेमदोकलगा आइटम अदुगी सीजन लोइखिदुना फंगनद्रबा मतमदा मियामदा मरांग काइना फंगनबगिदमक पांदम अमगा लोइनना स्टोर असी हांगदोकपने मसीना मना मसिंग सिंग लेमना मांगखिगदबदगी नागथोकपा खक्ता नतना मतम नते हाइना चाबा फंखिद्रबा कया अदुसु कोकहनगने ngasi ahanbo oina yongchak hawai mubi kobilei asina chingba hauzik season loikhibana chaba fangdraba item sing asi frozen form da puthokpa ngamdei yongchaki oinadi yongchak ionba amadi ngari natana atai changba machal suna yauna semlaga yongchak ionba oinasu miyamda phanghanba ngamhalle makha tana laiwa usoi na chingba season lakliba sida yoksinduna season loikraba matung puthokna basu sem saba hore ngasi hangdogi store asina ahanba oiraga makha tana airport yauna atai tongan ba mafam kaya dasu ngasi gi frozen vegetable store asi hangdokna ba pandam su thamli haike Hoji season la poche si akoi mo frozen item da semjel sema matungda off season da mo puthok hoji si akoi usoi ji puthok gen khali uthoji usoi ji la ni dna la kan ji da masi usoi ji khoina sewing process to ga frozen da onthoga ai market ta akoi phangdra matam da mo puthok ko hoi target koi manipur ji sengna bi economy phata bani na yang ge hokna puthokna ba koi pi la bhona gan frozen da ina puthok khoina masi process to rei se akoi manipur da season matam da koi akoi injang na bi marang kaina leibi na ba mi ji walakpa पोषण यामना करे हाइतार वेस्टलेस लापसे सिदगी कन्ना भाइतार आइना सेंबदे हजि खुदम ओइना हाइबदा अखोगी ममांदा अखोगी कोबी जे दुगी मते बेबी लेवल लगी देदना अदु अखोगी हजि अखोगी कंपनीसना लक्ष्य लगा मसी अखोगी फ्रोजन प्रोसेसिंग तौरगा थमौरगा कोन फमद्र कान पुथोपा हाइतार अदुमाइ तौगे खलि कक्सिंग लमखाइदा फमखिबा मिफम अमना इंडिजिनस मदर्स एसोसिएशन हाउमीगे खानोंपोक माइकेगी ओइबा लोइसंग अमा हांगदोख्रे हाइना इंडिजिनस मदर्स एसोसिएशन हाउमी इमा जनरल सेक्रेटरी डॉक्टर सनातमफाना थादोरकपा चेरोल अमना खंगलकले खानोंपोक लोइसंग असि हांगदोकपगी थोरम अदुदा फेडरेशन ऑफ हाउमी मयाइ लोइसंगी प्रेसिडेंट
Sapamcha Jadumani, Vice President, Dr. Hira Kabui, General Secretary Athoi Kamai Loinana, Imagi General Secretary Dr. Sana Tampa Arkena Saruk Yake. Loisang asigi maru eba pandamdi lamdam masida nong makangdana mitop singna piriba chaitheng asi punna thengna binabagi khongthang adu lokhatpane. Mifam aduna kupna khanaraba matungda khanongpok ima loisang haina mingthonduna loisang asigi thabak thoram sing pangnanabagi miyoi sing khankhre. Khalaba miyoi sing adudi thoksom madumati chairperson Ahebam Chanthoi ko convener Naurem Tamhamani General Secretary Thangjam Thothoi Sana convener Khairon Vinita co-convener, Khumokcham Sangai Jaubi Assistant General Secretary, Moirang Them Pisak Public Secretary, Loinana Advisor Committee da Ima Naurem Kulabati, Ima Kangjam Lata, Ima Sawaizam Memcha, Ima Thoksom Tarubi Amadi, Ima Ning Thoksom Memchani, Mathakta Paliba Loisang Thomi Singh Asibo, Kudaktagi Thavak Paibagi Ayaba Pikre Haina, Cherol Asina Makatarakle. Poirei Leimarol Meira Paibi Apunba Manipuri Masalub Ama Oina Ngasi Nongsup Leimarol Meira Paibi Apunbalub Imphal West Kobalub Ama Sem Kre Haina Poirei Leimarol Meira Paibi Apunba Manipurna Thadorokpa Chirol Amana Khangalekle Loop Asigi General Secretary T.S. Apabina Khuyek Piduna Thadorokpa Chirol Aduda Ngasi Lamdeng Makha Lekaida Leiba Pioneer Club ki Community Hall da Mifam Ama Pangthoke Mifam aduda Poirei Leimarol Meira Paibi Apunba Manipur ki President Ima Soraisam Memcha All Manipur Women Voluntary Association ki President Y Kunjarani Rural United Club Organization ki President K.S. Lokendro Amadi Women Development Association Lamdeng ki President K.S. Dogai Savi Saruk Yaki Mifam aduna kumna khanaraba matung Poirei Leimarol Meira Paibi Apunba Manipur ki Masalup ama oina Nongsup Leimarol Meira Paibi Apunba Lup Imphal West Saina ama semke Puna member kunmathoi leigadaba lup asigi President oina Maibam Sanatombi Dembi General Secretary da Sorok Habam Bembem Treasury da Ningthaujam Balai yauna Puna Thomi Taramanga amadi Executive Member Taruk amaga khalle haina Cherol aduna makha tarakle Assam Thangta Association Sinduna South Barat Complex Bina Gandhi Part 2 da Kasarda Numilini Chupna Chatharakliba First RK Majorajit Thangta Trophy 2024 Ngarang Loi Sinduna Manamatum Yenthokre Thangta Martial Arts and Cultural Association Sonaina Team Champion Aduga Lakhipur Thangta Academy na Runners Up Takre First and Second Third Takraba Category Punamaki Sanaroi Singda Trophy Galoinena Selgi Manasu Kusinaki Assam ki district Tarat Nithoi Dagi Sanaroi Chamagatara Humdoina Saruk Yakiba Trophy Asi Apunba Khoriron Malem Gilok Imphal Manipurna sponsor Tobane Mana Yenthopa Thoramga Mari Lenena Wangang Naduna Grand Master Huidrom Prem Kumar Singna Aikoi gi Thangtana Malem gi Sanabungi Fambakta Lehen ge Haiba Tarabadi Sarkar gi Mateng Changi Manipur Sarkar gi Fampaiba Indian Olympics Association da Delhi da Thong Thinba Ngamba Makhoina Mateng Pangbadagi Ngasi Thangta Asi Masak Khangbibat Haurakibane Chinda Khakta Aikoi gi cultural nungsi si hairaga yaroi Aikoi khudimangna punna sawatfam thoi hainasu Grand Master na miyamda appeal tauki W Binoy Kumar Singha President Assam Thangta Association na haikibada ngasi fawbada Thangta masana asi miyamdagi sel amata nirakte adubu yokhatuna laikibani adum oinamak athuba matamda state level Thangta championship ama soidana pangthoklagani matam adudadi miyamdagi tengbang nizaba lakani matamduda miyamna nungsibiduna ngamjaba mateng kharadang oirabasu pangbiyu dai stelengsin khiba atai mithongneng singnasu Thangta gidamak awat palairiba kaya asi thengnariba awaba kaya sing asi koknanabagi matangdasu masa masagi oiba wafam sing thamnakhe
Mana yenthokpa thoram aduda W Binoy Kumar Singh President Assam Thangta Association Dr. Hamom Naba ex Chairman Kosem Manipur Grand Master Huitron Prem Kumar Singh President Wal Thangta Federation Waikhom Amuchok President Apunba Khoriron Malem Gilob Imphal Ningthemcha Sanayayma Ningthemcha Ongbe Sana Siza Devi Dr. KN Chan Chairman MLPCC E Prem Kanta NIS Coach Major PS Manidon Singha President All Manipur Soccer Football Association Tarungbom Nogendra General Secretary Lakhipur District Jai Kundo Association Kanta Khuraizam Legal Advisor Apun Bakhuron Malem Gilob Imphal na Mathang Sina Mifam Mapu Athoiba Mithung Amasung Ikai Kumnaba Mithung Nen Sing Oina Dais the Famke Manipur committee mathata waro kitai thamaga yo hai khai mudugi nipa adu so dum mudugi musu mahapatre madigi ai minau inudam sunna na koi news ta pila hai kala gadi coverage to hiba kalo adu pio hai man lothi lotho ga koina chumna facebook kara amata kara thara du adu gumba matai ku nungsi bagi kala ho nungsi bagi matai ko dai so bagi ase asi kibang ga legi ba asi da ai asam thangga lo to ram hunya ga se Mayam the Punjari, education the Tajani, Kangaba, Ta Ama Anishka, state level championship, Sultana Panko Pajabaka Salai, Mashida, Iron Sa Hajit Huduri, Kanabumba, Children in the Bekoi, Bikani Rute, 100 Bikani Balakani, Matamatuda, Ekoti, Kaya, and Katan Dihapu Hagana, Aina Hajari. Manipur lenga ki maikai degi Chandel District Administration Deputy Commissioner Haukiba Marsi Kunmathoida order ama thoktuna Manipur Turel gi manungda thong sajanba yaroi haina khangan khrabasu Kuntra Taret AR deploy toriba Chandel District ki K Malon khun gi manung chaliba Turel asigi marilda lamhenba kuki kharana RCC bridge ama sagatpa horambadagi Miyam singna Assam Rifle leina matau karamna thong sagatpa horamlibano haibagi wahang hangnarakre Ke Molom Hariba Kun Asi Kuki Singna Kundava Kulni Mafam Masi Chandel District ki Manung Chalabasu Police Jurisdiction ki Sugunu Police Station na Kwaliba Kul Asigi Area Manungda Manipur River ki Mafam Amada Thakara ki Mamangda RCC Bridge ama Semnabagi Damak Makhong Haivaga Loinana Sagat Pagi Tabak Horakibane Karigumba Thong Asi Mapung Fana Sabalo Silava Matung Dade Pojay Puba Drug Sing Yauba Drug sing yauna Chabi Karonga Chuchanpurga Gimarakta Irai Lina Chathok Sasin Toba Yahalagani Karigumba Thong Asi Sabalu Silabadi Myanmar Romda Illegal drug sing Lalon Itiki Lambi Oina Pusilak Pahoragani Aroibada Maroiba Pausing among Hanapizari. First Best Security Training Closing Ceremony ki thoram ama Homeland Group na sinduna Palace Compound leba Maharaja Bodha Chandra College ki multi-purpose hall da pangthokre. Manipur Creative School na sinduna 8th Annual Medical Awareness Camp 2024-25 haiba thoram ama Julaland da leba school asigi campus ta pangthokre. Scientific and Social Outlook na Yumsarol haiba thimda nongmagi oiba workshop ama lining thok sana mahi sanglen da pangthokre. Amadi crore ahum lomgi oigadaba heroine security force na phagat pangam kre hairi.
ꯍꯧꯖꯤꯛꯀꯤ ꯑꯣꯏꯅ ꯃꯃꯤ ꯇꯤꯚꯤꯅ ꯁꯟꯗꯣꯛꯆꯕ ꯃꯅꯤꯄꯨꯔꯤ ꯄꯥꯎ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯦ ꯃꯌꯥꯝꯕꯨ ꯑꯃꯨꯛꯀ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ Admission open, admission open. Millennium Institute of Sciences Kwakithil Mayai Koibi Imphal gi English ngani kungamari kungamanga gi class 11 science ta ming chanbining ba singidamak admission form thaba hojare. Handak pangthokhiba Council of Higher Secondary Education Manipur na lawba class 12 ki examination da school asigi mahairoi Olivia Kiam 5th position, Aditi Yanglem 10th position amadi 16th position da William Maibam amadi KI Fabana panglakhibaga loinana Inspire Awardee Taramari Health and Physical Education subject ta subject topper mapan amadi computer science ta mahairoi anina subject topper panglakhi. Yamna nungaiba pau amana Board of Secondary Education Manipur na lawba class 10 gi examination da CGPA da 5.8 amadi mathakta lakpa mahairoi singna direct admission pangbigani. CGPA 6.9 dagi horaga 10 forward score torpa mahairoi singidamak half admission fee dagi horaga admission fee, monthly tuition fee, notebook grant, prescribed textbook, uniform free the pibata natana monthly scholarship oina thagi lupa lising targani thoi khudong saba su pijari akaknaba sit masingni ngasimak tanabiu. Counter open from 8:30 AM.